ꯇꯝꯂꯛꯏ ꯂꯥꯏꯔꯤꯛꯇ ꯁꯅꯥ ꯂꯩꯕꯥꯛꯅꯤ ꯀꯪꯂꯩꯄꯥꯛ, ꯐꯖꯕ ꯀꯌꯥꯅ ꯌꯣꯝꯂꯤꯕ ꯁꯩꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯂꯩꯕꯥꯛꯅꯤ꯫ ꯑꯐꯥꯎꯕ ꯑꯏꯕ ꯀꯌꯥꯅ ꯁꯩꯊꯥꯔꯝꯃꯤ ꯀꯪꯂꯩꯄꯥꯛꯀꯤ ꯐꯖꯕ ꯀꯌꯥ, ꯈꯪꯍꯟꯕꯤꯔꯝꯃꯤ ꯂꯩꯕꯥꯛ ꯑꯁꯤ ꯐꯖꯕꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛꯅꯤ꯫ ꯊꯣꯟꯕꯤꯔꯝꯃꯤ ꯃꯌꯥꯡ ꯅꯦꯍꯔꯨꯖꯤꯅ ꯁ꯭ꯋꯤꯠꯖꯔꯂꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ꯫ ꯊꯤꯔꯨꯏ ꯑꯩꯁꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯩꯊꯥꯒꯦ ꯈꯟ ꯏꯔꯝꯗꯝꯒꯤ ꯐꯖꯕ, ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯦ ꯉꯁꯤꯗꯤ ꯀꯪꯂꯩꯄꯥꯛ ꯀꯔꯞꯁꯟ ꯌꯥꯗꯕ, ꯂꯧ ꯍꯤꯡꯒꯣꯜ ꯌꯣꯟꯗ꯭ꯔꯕꯗꯤ ꯊꯕꯛ ꯐꯪꯗꯕ ꯂꯝ, ꯁꯥ ꯎꯆꯦꯛ ꯌꯣꯛꯈꯠꯄ ꯄꯥꯝꯕ, ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡꯗ ꯁꯉꯥꯏ ꯍꯥꯠꯄ ꯂꯝ, ꯈꯟꯅ ꯅꯩꯅꯕ ꯀꯟꯕ, ꯊꯕꯛꯇꯤ ꯇꯧꯗꯕ ꯂꯝ, ꯁꯥꯟꯅꯔꯣꯏ ꯌꯣꯛꯈꯠꯄ ꯄꯥꯝꯕ, ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯣꯏ ꯇꯥꯟꯕ ꯂꯝ, ILP ꯄꯥꯝꯕ, ꯃꯌꯥꯡ ꯌꯣꯛꯄ ꯂꯝ, ꯃꯤꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄ, ꯁꯤꯔꯒ ꯃꯤꯡꯊꯣꯜ ꯄꯤꯕ ꯂꯝ, ꯕꯟ ꯕ꯭ꯂꯣꯀꯦꯠ ꯄꯥꯝꯗꯕ, ꯕ꯭ꯂꯣꯀꯦꯠ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯇꯧꯕ ꯂꯝ, ꯑꯣꯏꯜ ꯄꯝꯗ ꯊꯥꯎ ꯐꯪꯗꯕ, ꯑꯣꯏꯜ ꯄꯝ ꯃꯃꯥꯡꯗ ꯊꯥꯎ ꯌꯣꯟꯕ ꯂꯝ, ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅ ꯄꯥꯈꯪ ꯁꯥꯕ, ꯃꯧ ꯇꯣꯏꯅ ꯃꯥꯡꯕ ꯂꯝ, ꯍꯤꯟꯗꯤ ꯐꯤꯜꯝ ꯊꯤꯡꯕ, ꯍꯤꯟꯗꯤ ꯂꯥꯏꯔꯤꯛꯇꯤ ꯇꯝꯕ ꯂꯝ, ꯆꯥꯎꯈꯠꯄ ꯄꯥꯝꯕ, ꯄꯩꯁꯥꯒ ꯏꯁꯥꯒꯤ ꯔꯥꯏꯠꯀ ꯑꯣꯟꯅꯕ ꯂꯝ, ꯇꯨꯡꯒꯤ ꯈꯟꯗꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯂꯝ, ꯃꯁꯥꯒꯤ ꯈꯟꯗꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯂꯝ, ꯉꯝꯈꯩ ꯑꯔꯦꯞꯄ ꯂꯩꯇꯕ ꯂꯝ, ꯅꯤꯡꯊꯧ ꯀꯤꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯄ ꯂꯝ꯫ ꯉꯁꯤꯗꯤ ꯈꯪꯂꯦ ꯊꯦꯡꯅꯔꯦ ꯏꯁꯥꯃꯛꯅ ꯀꯪꯂꯩꯄꯥꯛꯀꯤ ꯐꯖꯕ, ꯍꯥꯏꯅꯕ ꯆꯨꯝꯃꯤ ꯁꯩꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯀꯪꯗꯨꯅ ꯂꯩꯔꯝꯂꯦ ꯀꯪꯂꯩꯄꯥꯛꯇꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯑꯃꯤꯠ ꯁꯥꯍꯖꯤꯅ ꯊꯥꯖꯕ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫